Assam amasung awang nongpok statesingda mapal leibakingdagi kumja 1968 gi March 15 gi matungda changlakliba singgi data puthoktaba Union Government yathang pikre. Panbe yabadi Citizenship Act 1995 ki Section A gi matangda tha asigi mangada Supreme Court ki Chief Justice D.Y. Chandrachud gi bench amane hearing chathakibani. Nakalamaromda Senior Advocate Kabil Sibal na respondent singgidamak leptuna hai Assam amasung awang nongpot state singda mapalibagtagi changlakhiba singgi masing aside puwarigi irol nungda tinkhibana chap chana khangba haibasi oithoktabani. Mahakna hai Assam asi Myanmar gi saruk ama oina leirambadagi Britishna khudum challaba matungda Assam asi British da sinarakhibani. Matam aduda changlaklamgadaba mi gi masing adu khalubada chamamnaba pokane. Matam aduda East Bengal amasung Assam ani asi punsinduna School da mahi masin tambibada Bengali lona tambiba haurakibani hainasu mahakna makha takhe.